गुरुग्राम की मेदेंता मेडिसिटी हॉस्पिटल लेकर रखीब MLA बाल्टे लेखिद्रबरा मे 2023 कुकी जो सिंह मणिपुर की लेजिस्लेचर की पावर या यूनियन टेरिटोरी सेपरेट एडमिनिस्ट्रेशन पीगदबनी हाइदुना मितेदा अतमना ओनसिंदुना हिंसा यैतंबगी तमथिरब लान चथरब होरखिबदगी थिंगनब नुमित मे मरीदा मतम अदुगी चीफ मिनिस्टर ना पांगथोकप मफमदा सरुक यारुरोगा मसागी क्वार्टर दा हलकपगी लंबिदा सखंगदबसिंग चथकिब एटेक दा सोकपदगी लेकर रखीब थानलेन Assembly constituency की BJP की MLA बुंगजांगिंग बाल्टे ngasi numidang wairam pung 5:15 rom tarakpada mahakna reng lakhiba Gurugram की मेदेंता मेडिसिटी हॉस्पिटल दा kan mangamdana laikhidabra haibagi wahangsing hangnarakli mak laikhidabra haibagi paw asi confirm tamno pawse asigi maikeri Churachandpur district police की SP da telephone tawbada paikhalakide adum oinamak Churachandpur district information office tagi telephone की kuthangda phangkiba pawda mahak laikhidre haibasi jumle herki mak ki haksang karama matamda puraktuna aroiba matham mangam pangthokadabagi haibadi khang ngamdre herki adum oinamak mahak laikhidaba leng sing asidagi Delhi da leipa mahak ki mari mata sing thokpa Indian Revenue Service IRS की ऑफिसर अमा पुंगजोमन बाल्टे की युमता पुरक्लबा मतुंग मफम अदुदा वाबा फोंदोकपगी मिफम कॉन्डोलेंस मीटिंग अमा पांगथोकनी अदुगा मागी हक्साम को मागी पुंगनफम लमदमदा पुरक्नबगी दमक्ता तौबगी थबुक चथगनी हाइना फोंदोकी अदुबु कॉन्डोलेंस मीटिंग अदु दिल्ली दा करम मतमदा पांगथोकदबगे अमसुंग मागी हक्साम बु एम्बालमिंग तौगदबगे हाबिदु चपचाना खंगद्रे हेरकी लाइबक थिबा थौदोक अदुदा महक सोकपदगी न्यूट्रली की टोंगान टोंगान ब्लेंग संसिंग दा सही अनिरोम लेंग लकलाबा मतुंग एप्रिल 2025 दा महक हक्सांग खरा फगलक्तुना महक लोइनबी अमदि इमुंगी मियोइसिंग लोइनना चुराचंदपुर दा लेबा मयुमदा हलखरबनी मदुबु लेबखत्तुना मखोंगना चटपा ngamdabadagi हिल चेयर दा चथोक चसिन तौरखिबनी चैरक्सिदा महक सोर होनबदा नुंगाइरक्तबदगी थासिगी निपान दा चीफ मिनिस्टर की मिरेंग मखादि एयर एम्बुलेंस अमा थौरांग तौदुना महक Laikhidaba layeng sang asida puduna makhatana layeng nabu Imphal airport ki chatkibani mahakna Imphal thadokngai airport chief minister yumnam khemsana mahakna purakib ambulance adugi manung da kakhatna pu balte na pharaga halagu aina hak halakpa ngaikigani haibagi wafam phongdoktuna mahaki pung thogot phiki mahakpu Churachandpur ki Imphal airport tamna purakib da Assam Rifles police na section na ngak sen kibani adubu Bisnupur amasung Churachandpur district ani ki tainafam da mahakpu MLA S Premchand amasung T Robin thona uglaga Imphal airport pawba tekrekai dana purakibani mahak laikhidabagi paw ase social media ki tongan ba platform sing da su viral oirakhraga ngasi numidang pung 9 helakpa pawbadadi Manipuri lenga ki maikai degi natrana lok baban gi maikai degi awaba phongdokpagi cherol ambata thorakpa thengnakhide adum oina mahak yaksang su Imphal airport purakpada lenga ki maikai degi state ki thakta mapung phana ikai khumna utpa khaktana tana mahak ki aroiba mathau mangam pangthokpagi thoram da lenga ki maikai degi Manipuri Legislative Assembly की member Amuk की मतुंग इन चपचाना पांगथोकनी हाइबगी थाजबा लेडी चरक्सिदा ngasi numitang pung 8 helakpa pawda Churachandpur district information center dagi pirakhiba pawgi matung ina MLA balte laikhidre haibagi pawsi mahak puleng lakhiba leng sang adugi maikai dagi official oinadi lauthorakpa leitri haina phongdorgli Kuki Lal Hubasing wafong khulda leiba inpui naga singila foi farm kaya mai thadok lamle Indian lengak nangak senduna thamliba khulai matik jana paiba Kuki Lal Hubasing amasung Lal Hubasing asina saugatpa Kuki purup sing naga amadi mitei sing dasa thudun lakpa landa kaya gi manung dasa nangasi su khulai matik jana paiba Kuki Lal Hubasing na Kangpukpi district manung chanba Kangsuk Geljang subdivision na konbo wafong khulda leiba inpui naga sing na lafoi farm kaya mai thadok lamle hairi inpui naga sing na hukiba sahi taragi mamang dagi khunja sing na kanofona duna semgat sagalakpa lam ekar taruk lomda thariba lafoi ge farm kaya mai thadok na manghalambagi matang duwa fungi inpui naga sing na hai Kuki Lal Hubasing na sa thariba thawong asi ta seng na laibak thibani wafongi inpui naga sing na imung manung gi sentok lambi oiriba lafoi gi farm kaya mai tharam basi tawhoidaba thamuk ni wafong hariba khul asi inpui naga amadi jelarong naga kaya na matam kaya gi mamang di khunda laita duna lagliba lamdam amani khulasi da khundariba inpui naga amadi jelarong naga sing asi ayambana lafoi gi farm tawraga imung manung pudari bani adu pungasi ayuk pung 8 rom taba matam da wafong gi lafoi farm asi mai tharam le haibagi paw tan rakhibani hojik sining tham tha oibina farm asi gi lapu pambi sing ka mana kangsilakpodagi akangwa mana sing yanthalaga leiba amasung farm asi gi manung da horom banna pi sing kangsilakpo matam oibina Kuki Lal Hubasing na mai tharam badu thuna chakpada mating pangki inpui naga amasung jelerong naga sing na lafoi ki farm kaya mai taram basi karamba Kuki Lal Hubano haiba khangdrabasu Kuki Lal Huba na tharam bani hebisdi mek sengle handaksi wafong naga khulda nang na leiba sing mai kaya koktoktuna kulai matik chana paiba Kuki Lal Hubasing amasung Lal Hulup asina yokpi thakpi duna thamleba Kuki amadi atai purup ki mei kaya na pak sanna popi pambi thaduna lagli Kuki Lal Hubasing ki khongthang asi yaning tabagi kulai paiba Jalarong United Front ZUF namari leina basing da popi pambi thadana makhangan duna lakhi makatana ZUF ki kedar sing na akan ba operation sa thaduna Kuki
lalhaubasinga paksana tharamba popi pambising yanthatuna lagli police MRIRB ANB na singbasing su popi pambi kaya yanthatuna Manghan balai kres jelaring United Front gi kedar sing na naga gi lamda popi pambi thaba yaroi haina chatrabu popi pambi yan tharpagi khongjang asibu khulai paibu kuki lalhoba singna duna lakibani nakal ani na social media gi kutang da popi pambi yan tharpa amasung thaba da aki leitabagi thauna kaya una duna laki marakta JDF amasung kuki lalhoba singi marakta nong makeup na rakpadagi marak nakpada khundaramba kaya safagada mafam singda lanjen nakibasu lairibani Masigumong kadaba si kudong sabalo nga si pungwapan rom tabada inpuy amasung jelerong nagasing na lam ekar taruk rom datariba lapoy gi pharmacy may tadok lambani kukilal hubasing na may tadok lam lapoy gi pharmacy gi ayamba saruk may chakrabani na sahigi lawrok panthada pharmacy dagi lapoy amadi atay mana masing mahay marong kaya puthok pang gani thajate maram atuna thawung asi kanana kari gi chatabano haibadu lengak na tigat maral leibasing logi oiba cherak bibiyo hairi Sahi ahungi angang ama reptor matung da halaga Fumjillamle Gurugram gi sector 37 da leiba industrial area gi naknaba hangba plate amada kompang lulu dana tauraga sahi hum khakta ngai ribnu pi masa ama bu reptor matung da halaga Fumjillambe gi damakta sahi kun gamari suraba no pa ama police na fare hari farbu mi edu bihar gi sunol district da gi ni mahak mafam aduga nakna leiba manufacture farm amada thabuk tawduna leibani hari police na phangdo kibada farbu mi sinupi masa asiga building amada talaimin nabani ayaba matam da nupa asiga nupi masa asiga anakpa lampak ta su adumak sanamina ba rauta yamna leimin na uki hauki be irani mitan nupi masa asi mangkre haiduna ma pana wakalak pa thiba humbagi thabuk setaduna lakhibani hari Iran Russia na joint naval Gulf of Oman da drill pangthokre Gulf of Oman amasung awang thangba Indian Ocean da Russia amadi Iran gi naval forces na land gi sajal pangthokre nuclear gi matang da wari sanaba na maram oiraga United States ka ungkhana ringai gi cherak da land gi sajal asi pangthokibani Iran gi military source amana hai joint naval drill aduda Iran gi regular army Islamist revolutionary guard corps IRGC amasung Russian forces yauri hijack tawkraba jahaz amanawna khudum chanbagi sajal pangthokpaga loinana Iran gi Alvan destroyer warship helicopter landing craft special forces amadi first combat boat na chingwa isingda soknaba lan gi matangda mapung fana sajal tawki chayol asigi anganba sarukta IRGC na Strait of Hormuz da lan gi sajal pangthokhibaga loinana ising lambi pumnamok matam kharagi oina thingjinki Karigumba lan songnarakpa tarabadi malemgi tongan mafamda thau amasung energy phanganbagi thabak thoramsing apanba pigani haiba utpa oina maruoiba ising lambi sing matam kharagi oina thingjinkhibani Kairak awang local chingol area dagi kulai kaya phagatpa ngamkre security force na chatharakpa sas operation da ngarang kakching district ki kakching police station gi manung channa Kairak awang local chingol area da kulai khara phangba ngamkre haidi police ki pauna high search operation aduda phangba ngamkhra kulai sing adudi magazine ga loina na carbine ama Located lethal gun ani, located single barrel ani charge smoke cell turret, tube launching device ahum detonator ga loinana .36 HE grenade ani nongmai maru tara kapthokhraba nongmai tokning chama detonator ga loinana ideal explosive ani helmet ani BP jacket ama loinana magazine pawns ani recover tawba ngamki hairi virus bacteria khudingmak ngakthokpa ngamgadaba vaccine puthokadauri lok thungbadagi hauraga lok khuba flu amadi lungs infection na chingba virus amadi bacteria thoganba laina makhal khudingmak ngakthokpa ngamgadaba vaccine ama puthoknaba honari haina United States ki researcher signam phongdokre Stanford University gi team amana nauna semgatpa vaccine adu sada changing tawba hori adumoinamak universal vaccine haina khangnaba mioibada yamna kanaba pigadaba vaccine adu mida clinical trial tawgadaba wali Hojik faubada malemgi oina puthokrakliba vaccine makhal khudingmak akhanaba laina amakha ngakthongnabagi matangda puthokpani khudam oina measles ki vaccine na measles laina khaktama ngakthokpa ngami mataw asumna chicken pox ki vaccine na chicken pox laina khaktama ngakthokpa ngami Edward Jenner na 18 suba chahicha gi loisilakpa sarukta vaccine puthokpa hokhibadagi ngasi faubada mataw asumna tongan malaina sing ngakthoknaba tongan vaccine puthoktuna lakli Adubo handak puthoknaba honariba vaccine asidi laina kaya manum punna ngakthokpa ngamlagani Science Journal da fonglakpa report amana hai Stanford University gi thijin humjin bakangbu amana semgaliba vaccine asi nasal spray oina natonda kapsilaga lungs ta yauba white blood cells singi mathau ningthina tawhanbani makhal khudingmaki infection ngakthokpa ngamnabagi pandamna puthorakliba vaccine asi kanaguma mioi amada
ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯊꯥ 3 ꯐꯥꯎꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯈꯜ ꯀꯌꯥ ꯃꯔꯨꯝꯒꯤ ꯂꯥꯏꯅꯥ ꯆꯪꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯚꯥꯏꯔꯁ ꯑꯃꯁꯨꯡ ꯕꯦꯛꯇꯦꯔꯤꯌꯥꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯏꯟꯐꯦꯛꯁꯟ ꯇꯧꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯃꯤꯑꯣꯏꯕꯗ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯏꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯥꯛ ꯁꯟꯅ ꯐꯪꯍꯟꯒꯗꯧꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯂꯥꯏꯅꯥ ꯀꯌꯥꯃꯔꯨꯝ ꯉꯥꯛꯊꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯅꯔꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯟꯐꯣꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤ ꯑꯃꯗꯤ ꯏꯝꯃ꯭ꯌꯨꯅꯣꯂꯣꯖꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕ ꯕꯥꯂꯤ ꯄꯨꯂꯦꯟꯗ꯭ꯔꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯑꯅꯤ ꯁ꯭ꯇꯦꯐꯥꯏꯂꯣꯀꯣꯀꯁ ꯑꯣꯔꯤꯌꯁ ꯑꯃꯗꯤ ꯑꯦꯁꯤꯅꯣꯇꯦꯕꯦꯛꯇꯔ ꯕꯦꯔꯅꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯌꯨꯅꯤꯚꯔꯁꯦꯜ ꯚꯦꯛꯁꯤꯟ ꯍꯥꯏꯅ ꯈꯪꯅꯕ ꯅꯧꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯐ꯭ꯂꯨꯒꯤ ꯚꯥꯏꯔꯁ, ꯀꯣꯚꯤꯗꯀꯤ ꯚꯥꯏꯔꯁ, ꯂꯣꯛ ꯊꯨꯡꯕꯒꯤ ꯚꯥꯏꯔꯁ ꯑꯃꯗꯤ ꯑꯇꯩ ꯚꯥꯏꯔꯁ ꯀꯌꯥꯃꯔꯨꯝ ꯉꯥꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯀꯌꯥꯃꯔꯨꯝꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯣꯛꯁꯐꯣꯔꯗꯀꯤ ꯚꯦꯛꯁꯤꯅꯣꯂꯣꯖꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯅꯤꯌꯦꯂꯥ ꯐꯦꯔꯦꯔꯥꯅ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯦꯛꯁꯤꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯛ ꯊꯨꯡꯕ, ꯂꯣꯛ ꯈꯨꯕ ꯑꯃꯗꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥꯁꯤꯡꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯒꯅꯤ꯫